THOUBAL district ki WANGJING TENTHA assembly constituency ki manung channa KAIREMBIKHOK KHUNGANG FAODUNA CHELLIBA NONGDAMBI TUREL ki Emai Mafam Kayada Pathoktuna Lambi yum Amadi lau kaya Esingna Thumjinkhre NONGDAMBI TUREL ki ising pathorpuna maram oiraga KAIREMBIKHOK KHUNGANG ki lambi ki ayamba saruk sing ising thumjinkhre yum kaya maram su ising changduna chathok chasinda chauna kaiba pire school bench sing changlakpa yadabana angang sing school kan khidre KAIREMBIKHOK lakop Ningthaugi laibung yauna yum kaya thumba amadi lambi de ising chenba natana KAIREMBIKHOK TUREL wangmagi yum sing ising thumjinduna lokol sing amasung pat manakre amaromdasu THOUBAL district ki manung channa THOUBAL hauka THOUBAL isangteng THOUBAL wangkem THOUBAL foundel chingba mafam ichauna maram oiraga amaga ama tauthoknaraba district administration THOUBAL SDO THOUBAL Indian Red Cross Society THOUBAL district branch amadi fire service THOUBAL punna khusamnaduna mioi kaya punsi kan khibaga loinana awana taraba sing mateng pangki loinana yaripok singa makha lekai tampak mium leirak singa ama makha lekai sangai leirak sing mayai lekai singa mathak lekai yaripok huidrom lekai fauden Bisnuan na sing tongan mafam sing dasu ising pakthokpagi yum kaya ising thumjinkhre lambi sorok amadi local kaya su ising thumjinkhibana maikai adonggi miyam sing chauna ayaw awaba mayok nakre